Hairok Esida Nan Manipuri Ani Electoral Roll the Hapsilamle Hairok Block Congress Committee HBCC Ge Office ta Ngarang Pangthok Paugi Mipamamada Block Asigi President TH Ranjan Phongdokibada 2022 Ge General Election Mangoinana Phongba voter list ta 33 Hairok Esigi Oina Phongliba voter list asi Salak Sare Manipur Miyam Amadi ECI da complain amasu tawkhre High Court su case tawduna asoiba aranba semdoknaba hairubada matik chaba paukhum piraktri haina President TH Ranjan Phongdorokle January manga da final revision phongba matamda 33/8 polling asigi house hompuga manga da laiba Rafi Kauba imung amada Muhammad Ibrahim serial number 4 manga amade Sahajan serial number 453 hairiba nan Manipuri ani ase hapsilamle haina Yauram liba voter ani aduge electoral roll gi photo ani adusu miyam da utke ningsing bayai mamang da 33 Hairok SG electoral revision ase salak sare haina ECI da che thaduna amade high court ta fawba case tawbadage haukiba mamang sahi gi December 18 da asoiba aranba yaure nauna amuk hearing tawro haina court ki order thokpasu laikhrabane court na bail reject tawkhre mamang sahi 2021 gi December 12 Nupilal Numita JNU Delhi da research tawbi nupi macha amabu masana yadana pharaga chele haiduna nupi mayumda pau haidok pa lakhiba thogdok amaga mari leinana thogdok adu senariba miyoi ahumna tharakiba anticipatory bail session just Imphal West na reject tawkhre bail application adu December 18 da session just Imphal West ke A Guneswar Sharma gi court hearing chatharaga reserve tawdun thamlaga ngarang laukthokibane Court na bail reject tawkhreba sing adude mayang Imphal contract gi RK master sahi kuntraga mari apokpa RK sana jauba laikai adumakta dage amom somen sahi nifu apokpa ibungo amasung mayang Imphal contract mamang laikai dage moirang them ongbe landoni mapuroiba mohen ne panba yabade thogdok asiga mari leinana victim oiri binupi macha asina singjamai police station da ai bawakat ama pisin khibane wakat cherol adugi matungina RK master na mahak punam thak tawduna Kauthoklaba matungda namduna phabikhe loinana laikai adumaktadagi amom somen amasung moirang them ongbe landoni na mateng pangduna mahakpu phabada natana phajinduna thamba kaina katkane nupi oibigi ikai khumnaba mangan gani haina kihankhe thogdok asiga mari leinana makhoi ahumgi mathakta singjamai PS na IPC section 366 343 354 34 loinana 511 376 की मखादा केस अमा रजिस्टर तौखिबने मणिपुर प्रेस क्लब के निफुगा तरेट सुब फाउंडेशन डे पांगथोखरे फाउंडर मेंबर सिंह इकाई खुमनखरे मणिपुर प्रेस क्लब लिंखटखिबगी निफुगा तरेट सुब कुमोन थौरम nghan Imphal da leiba press club asida chinglemna pangthokre thauram aduda thoiba mithunglen oina saruk yakhiba chief minister N Biren na all Manipur working journalist union amzu ge founder member singbu ikai khumnabaga loinana taramna okre Amit Shah na Chief Minister N Biren bu singthakre Union Home Minister Amit Shah na Chief Minister N Biren bu singthabaga loinana haukiba chahi manga asida chingtam anida chakhot thorang kaya mai pakna paikhat pangamkhiba simak Manipur gi puwari da sanage mayekna iduna lehauragani haina phongdokre ngahan Union Home and Corporation Minister Amit Shah na video conferencing gi khuthangda Manipur da paikhatpa development project kaya sangabaga loinana project kaya amana urep uyung tamkhre Union Home Minister na sangakhiba madi urep uyung tamkhiba project kungama panadugi apunba senpham lupa crore lising ani ga chamri yangkhairom gine Chief Minister Nongthongbam Biren saruk yaduna video conferencing ki khuthangda pangthokiba sangaba madi urep uyung tambagi thoram aduda wangang laduna Amit Shah na CM Biren na Manipur lenga ki lusingba ma oina haukiba chahi mangaro masida mai pak na sakhot thorang kaya paikhat pangambagi damak singthakibane Amit Shah na makha taraduna haukiba chahi manga asida Manipur da ban blockade laitaba lamdam ama ohenbaga loinana law and order gi phibam dasu singthaningai oina phare amade Santi laitana lamdam ama chakhotpa purakpa ngamloi haikhe Manipur da chakhot khongthang da awonba kaya purakliba ase N Biren lusingba laingak asibu Santi purakpa ngambadagi ni haiba wafam thamladuna mahakna lusingduna thabak laukhatlabade mapung phana chakhotpa amadi nungai yaifaba lamdam oigani haina Union Home Minister na phongdokhe Chief Minister gi mijeng makhada Manipur lengakna laukhaliba COVID-19 management ki thabak singthabaga loinana
मणिपुर की डिस्ट्रिक्ट तरागा तरुमक्ता ऑक्सीजन प्लांट सिंह इंस्टॉल तौबदा अपेन बसु फोंदोखे अमित शाह न हाई नेताजी सुभाष चंद्र बोस न अखोइगे निंखा तंबगी इहौदा मणिपुर बु निंग तंबगे गेटवे अमा ओहेंदुना महाके आईएनए न लमदम असिदा इहान हाना लैबाक असिगे निंग तंबगी फिराल पाहनखे ngasi laibak asina ningtamba chahi humbudraga manga subaga loinana laibak sin bathungna azadi ka amrit mahosab thauram pangthokle amaromda manipur na mapung phaba statehood ama phangkibasu chahi yankhai mapung phare masimagna manipuri singda anauba thauna lingjel amade pangal ama piba ngamlagani hainasu mahakna makha takhe tha asigi marida prime minister narendra modi masa manipur da laktuna lupa crore lising ahum henbagi project sing sanga khraba matung ngahana lupa crore lising ani ga chamri yankhai gi project sing sangaba madi urep uyung tamduna numit nini da prime minister narendra modi amasung chief minister n birenna manipur miyam gi damak lupa crore lising manga ga chamnga gi project sing khusinakhe masi mamang thaki laingak amatagi matamda thoklam loi haina su amit shah na phongdokhe ministry of agriculture and farmer welfare gi makhada organic mission for northeastern region gi अखनब स्कीम की मखादा संजन थोंगदा ऑर्गेनिक आउटलेट कोल्ड रूम अमसुंग पैकेजिंग यूनिट सिंग संगारदुना यूनियन होम मिनिस्टर अमित शाहना हौजिकी मतमदा ऑर्गेनिक फूड प्रोडक्ट सिंग मरुओइबा वाफम सिंग थमखे मीतई मैतईबु शेड्यूल ट्राइब लिस्ट चलहननबा प्राइम मिनिस्टर द मेमोरेंडम थाखरे मीतई मैतईबु इंडियन कॉन्स्टिट्यूशन की आर्टिकल 342 क्लोज 1 की मखादा शेड्यूल ट्राइब लिस्ट चलहननबा शेड्यूल ट्राइब डिमांड कमिटी मणिपुर न लैबाक असगी प्राइम मिनिस्टर नरेंद्र मोदी द मेमोरेंडम थाखरे शेड्यूल ट्राइब डिमांड कमिटी की मेमोरेंडम अदुदा पल्लिबदे मीतई मैतई फुरुप असे कुमजा लिसिंग अमगा चमापन कुंथ्रागा माथोइगे सेंसस मतुंगिना लमदम असगी ट्राइबल फुरुप अमनी हाइना सखंग लंबसु 1950 द इंडिया की कॉन्स्टिट्यूशन की मखादा सेम किबा शेड्यूल ट्राइब की कांगलुपता फुरुप असि याउद्रे मरम असिना 1951 दा मणिपुर की अपुनब मिसिंग की चादा यांखैगा मापन ओइरंबा फुरुप असे 2011 के सेंसस ता चादा निफुगा मरी दा हंथरकले शेड्यूल ट्राइब डिमांड कमिटी न मणिपुर मियाम गा लोइनना फुरुप असिबु शेड्यूल ट्राइब लिस्ट याहोननबा मरी लेनबा सिंगदा कायरक तक्सिनख्रे अमदे खोंजंग कया चंगसिनख्रे मदुगी पाउखुम ओइना कुमजा 2013 के मे कुनगा मापन दा मिनिस्ट्री ऑफ ट्राइबल अफेयर्स ना फुरुप असिबु ST लिस्ट याहोननबा मणिपुर लेंगाक्ता रिकमेंडेशन थारकनबा खंगलखरे अदुबु ngasi फाउबुता स्टेट लेंगाकना लौखतपम थोकपा थबक अमत्ता लौखतन लैदे हाइखे हैंडलूम एक्सपो हौदोखरे मणिपुर एक्सपो हैंडलूम रिवर्स एंड हैंडीक्राफ्ट आर्टिसान CS लिमिटेड पौना बाजार न सिंधुना था असगी कुनगमाथोय फाउबा चथगदबा स्टेट हैंडलूम एक्सपो 2021-22 ngarang public library ground इम्फाल द पांगथोखरे थौरम असिदा हैंडलूम रिवर्स असिगे प्रेसिडेंट ए रोनिका कोऑपरेटिव सोसाइटी मणिपुर की असिस्टेंट रजिस्ट्रार टी रतन सिंहाना चीफ गेस्ट अमदी प्रेसिडेंट ओइना सरुक यादुना हौदोखे अरोइबदा ताबिरिबा पुंगनमकपु थागतचरी।